ngase yu phongkiba tongan tonganba Manipuri siphongsing amasum thokiba thawdo wathoksingi maruoibi I pausing khongasarga Manipur top channel gi maikeidigi meyamda thamjagi ahanmada doctor ohum posting mafamra join tawdana leire transfer order thokna primary health center PHC none the posting piraba medical officer ani amadi dental surgeon amangasi fawa anaba posting mafamda join tawdana leire hadi PHC samurogi emo PHC Kurkulgi Emomadi CIC Nambolgi dental surgeon asi PHC none the transfer tawre hena thasigi taragum do order thokibani doctor sing asina anaba posting mafamda join tawdana leiba sina maike domno khudong sadab kya mayunare hadi PHC none asi pungkun ge mari supna mathau toriba health center amani adobo center asi housing doctor ani khakna mathau tawduna leidi hainasu pausna phongdorakli atop pawmana angang ani dana tabali chat pagi phakhiba ani numit mari ni rimal okthre sai nauribi nupi masa ani dana taba lamchat pagi dama women's police station Impal East na proxo eki makhada ngarang nupa ani phabaga loinana mi ani phawba police custody rimal lokthre women police station Impal East na proxo eki makhada ngarang pharab singa dudi MD Amir Khan sai kunngamato apopigi ming MD Samsurdin sangayumpam da mamang masum MD Pirosai kun apopigi ming MD Zahid Khan phundrei sabalaikai singkhongni thawdok singa duda victim oiribi nupi masa ani esiki mamana tharakiba complaint sing the yumpam oirga women police station Impal East na IPC gi section 366A 506 amasum pokso eki section 4 gi makada FIR ani tongan lokhatuna makhoi ani esi phakibani Nupi masa ani esigi mama sina women police station na tarakiba ayiba complaint singa dugi matungina sahi nauribi nupi masa ani esida Nattaba lamsat chathabagi thawdo si thasigi kunga marigi numidang pung 8 makhairom amasum tareka min yankhaida thokibani adobu thawdo sida senaribi MD Amir Khan amasum MD Firoz Khana nupi masa singa sida kariguma topa mida thawdo dugi matana complaint tawrabadi khatkani han kianki adubu thasi ki kungani pan nupi masa singa sina haidorakpadi complaint asi tawbani hari complaint aduna maram oiraga thawdo sida senai haiba makhoi ani asi ngara nungthil pung 3 ga makhai tabada fagatuna wahang pang tokhi makhoi ani bunga si special judge proxo Impal East puthokpuga loinana numit mari ni gi police custody rimal okthaki ainasu pausna phongdorakli makasa tharak poina to papaw man engineer amasum contractor singi mathakte action lakhatkani case loken Wongway Assembly constituency ki manungda state government school fogat hansi mission gi makhad school sing sabe ki thabakta yamna mawong ta dana tawramba thena khibaga loinana madura scenery ba department gi engineer amasum contractor singi mathakta action lakhatkani haina MLA Khuraizum Loken singana phongdokre sagol senumite MLA Loken ma ki Wongway AC gi manung sana leiba Pobitek te leiba Pobitek High School gi phibam yengsinki Madura School asigi nauna saba classroom sing yengsinbada yamna mawong tadana thabak toramba thenaki nauna saba classroom gi ceiling da yamna paba board amana ceiling oina tharama thenaki hairiba board singa dusu khutna paibada aduma kin tharakpa yawki ceiling thariba duda u gi mahutta wan oina sejinaram busu thenaki mawong tadana toramba thabak singa du ubada MLA Lokena haiki state government school sing hingat hanana laita laira kaya gi imungi mahiroi sing apabi education pinabagi damakta lana school singi sangdamnana bo honarakpa sita kanagumba kharana ma sagi oijaba kharakaki khalaga thabak toramba si yamna lebak thibani MLA na haiki school sigi ceiling tharamliba mawong mataw si ubada yamna peningai hoidi mahiroi sing na class tawringaida hariba ceiling sing si kin tharaklagadi mahiroi sing da swapan soidana nangadoribani State government school fagat hansi mission haiduna sangchiliba si Wongway Assembly constituency school mangalasi mission ga samanare Wongway AC da kanaguma kharana sanga pangayam na sauna lei haibigi mawongda tawning bra tawbigi lerambasi constituency si ki oina yamna lebak thibani mag AC si ga apapa tawge hana constituency asida toramba aranba singa du sumthoki haina tholakhibani Masagi maral matum tanshin gi haina tholokpanati haina NPP gi MLA asina su phongdoki MLA na makhata na haki yumnam huidrom high school asi hana mahiroi kya ama tamnamani high school asida hauzik mahiroi sing tambagi sang hantarakli ba sikupna yengsinba amasangi
School asidagi class 10 gi examination na position Leppa mahairoi fawba puthokpa lekhrabani adubu hairibi school asida hausik mahairoi sing tambagi sangyam hantare loken haiki assembly constituency sigi manungna kanagumba public health engineering department gi official singa manaraga tawning ba thabak sing tawbusu thingnare water supply gi scheme dagi lakliba pipe sing the government ki ayaba mata yauduna makhoi kharana manaraga pipe panghut hutpagi thawong ama sathariba sisu kumna yengsinba ama mathau tare wangbo ACC the government ki makhada leiba thabak singda karisu mari leinadraba mi singna sangsinduna department ki ayaba su yauduna sangabana singba pangtau da tawriba sisu angakpa amani hainasu emere lokena makhatana phongdoki atopa pawmana state share puthokpa ngamdabadagi Imphal smart city project makhasa thabangamdre state na puthokpam thokpa senpam puthoktabana maramoiraga Kumza English singaniga taraga taretagi Manipura paikhat pahaukiba Imphal Smart City Mission gi makhara paikhat pathabak sing mami samjilakle project asigi makhara lokhat phamtok pathabak sing project loi khibana handuna mapung phara paikhat pa nanghoroi dabagi phibam ne leire pausnai Ministry of Housing and Urban Development gi makhada leba asigi city sama semgatnaba khanabada Imphal City su yorakpani Smart City Mission asigi center ngasi center amasum state na sada yankai puthuna gadabani lupa crore somagi project asida center na ahanba phase ki oina lupa crore samaga marfugo tarukrom thadorakre hairiba senpam asida lupa crore samaga tare na kumza English nganiga taraga tare ki March thada thadoraki kumza English nganiga taraga mapan gina bemer thada lupa crore humdraga mapan thadoraki bane hauju phawbad mission asigi damak lupa crore sani romgi state Messing share putoka da badulu pakuror kun kakta dagi hena thadok tabana maram oiraga project asigi ani supa phase ki sentang lau thaba ngamdana leirakibani sahi mangagi oina paikhatliba project asi chatliba sahi asigi haukiba March thada loisingada du sahi amaga sangdokpa loinana mathang sahi March phawbada loisinana ba sangsilingai state Messing share gi senpam thadokpam thokpa sangdagi sara tara khaktamak thadokpana matam loikhibana handuna project asi mai pak loidabagi phibam da leiri hauzik phawbi oina project asi gi ani suba phase ki senpam phangdabana maramoiraga tungan ba thabak thorom kya makha sathaba yadana leiri panduna leiri bising gi manungda Mall Road ki ani suba phase oina Kastori thongdagi khoya thong phawba lambi semgadaba hauzik kanglagi nongpok thong Sari basidigi awang thangba sarukdagi minuthong phawgi manungda paikhatadaba hauzik semgatpa loikraba kangla nongpok torbangi ani suba phase Imphal Torelgi nongpok thangba sarukta sanjeng thongdagi minuthong phawba lambi semba Kaisampata leiba all power house amasum kangla park maningda minister gi quarter leiriba sida sagadaba multi level car parking na singba yauna maroiba thabakya hauba yadana pandana leiri Smart City Mission gi makhada atopa state kharadi ahanma phase ki thabak loisin kiduna ani suba phase ki thabak phaw sangshin ba hokre loinana project asigi kanaba phangba phaw hokre haina su pawsna phongdorakli Manipur mission asigi makhara pakhaliba project ki saru ama oiriba Manipur gi marueba traffic junction kunga tere romna traffic signal light khinkhrabasu department masel thabak tawba matamda coordination watpana Hana tingkiba traffic signal light ki OFC cable sing PHE department na pipe phumbada kothokibadagi semjinnaba honabada light sing adu kanga thagumna sijinaba yadana leiri loinana CCTV camera sing amasum automatic vehicles number plate recognition system gi camera sing su hauzik sijinaba hauduna leiri haina pausna makhatana phongdorakli Atopa Pawamadana Nagaland NPF Kairi NPF ki MLA Kunyamathoi NDPP da merge tokre Nagaland lenga paibadi yauriba Naga People's Friends NPF masti ani thokna kaire party sigi MLA Kunyamanga lebigi manungna Kunyamathoi ngasi Chief Minister Nephew Rio Nalusingba Nationalist Democratic Progressive Party NDPP da merge tokre Lengak paminaba political party singi marakta party thugainarabasu NPF na kari firep lorakadagi haiba khangmamdri NDPP da ngasi merge tawkraba NPF ki MLA singa dadi hanagi Chief Minister TR Zeriang Moktosi Longkumer Zomomi Nakro Y Bikhehosu Sotiswa Sazo Amenba Yaden Dr
Imti Wapang Ayar, Imkong El, Imsen, Pikto, Dr. Sumep Muri, YM Yolo, CL Zone, N Thongwang Konyak Isak, Konyak EE, Pangtiang, BS Nanglang Pom, Mutingyuba Sangtam, Toyang Sang Amasung, Kengzong Sangnik, Nagaland Legislative Assembly Speaker na Thokiba Sirolamada, TR Zeriangna Lusing NPF ki member kunga mathoe sina makoi masana irakpa Sirolama sum apunba resolution amada makoi esi Nationalist Democratic Progressive Party da merge tore haina panki members sing asina rule gi matungina makoi gi record sing semdokpina ba haijarakpa leire NDPP gi president gi makedi gi su MLA kunga mathoina maki party da merge torakpa sida ayaba piri habigi ayib sirol amanga si bishinlakle MLA kunga mathoe asimaki mamang da laktuna masak ulare maramasna Nagaland Legislative Assembly ki commissioner amasum secretary na rule gi matungina revise summary thoktuna MLA sing adugi party affiliation asi mari lenaba record sumthokpina ba khanki kariguma members sing asi gi mayokta India gi constitution gi 10 schedule gi paragraph 6 subi gi matungina tharakpa tarabasu madu tongamra procedure amagi makhada khanagani haina pali panba yabadi kumja English ngani taragani pana pangthoki Nagaland Legislative Assembly gi seat humpu gi manungda NPF na seat kunga mga fangki NDPP na seat kunga matoi fangki BJP na seat taragani thoya masum independent na seat ani fangki bani seat kunga matoi fangki ba NDPP na BJP ga loinana lengak sem khraba matungda NPF na kumja English ngani kunga matoi gi July taragama panda legislature party gi mipam pangthoktuna NDPP na lusing lenga asida sagatuna Nagaland opposition laitaba lenga ama semduna naga political issue si hena yangsin hananabagi miyengna sangsinna bu ware bloki loinana lenga paiminaduna Nagaland United Government punna thabak tawminaduna lakhibani haina phongdorakli atopa pawamadana lenga na higher secondary gi thakto on khrab school ani award pana pik thalamle mahairu luptaru Manipur lenga na hokibisai English ngani ga kunga mathogi August kunga tereta tungan ba high school mapan mo higher secondary gi thakto on khakrabasu praja higher secondary school tauthong khunau lamsang amasum khongham par higher secondary school ani esi award pana pik thalle haina mahairoi luptar una phongdokre ko kaitel thonau jom laikai de leiba mahairoi lup MSF ki office tang asinung til paumi sing una ba ma MSF ki general secretary su oriba mahairoi luptaru ki wangangloi hizam roshan hai Kobina maram oirga hokiba sahi anirom khunai sida hiram khudingda setting piri laina laisat asina miyoibiga hakjang setmilon lau singmo madi mai machine sauna akaiba piri laina laisat asina lamdamasigi mahairoigi mai machine sauna akaiba pirakpana maram oirga hokipasai class 10 gi examination thagadori belenga ki mai loisin khudima ki mairoi singbu promotion piki mairoi singbu promotion piki baga lenga ki lairiba mairoi singda Ming sanbada awawa kya mayukna bakakta natana mahi masing tampam sang masing shuna laitabana maramoiraga hawkibisai English ngani kunga mathoita lenga ki mahi loisang mapan higher secondary school gi thakta upgrade tawki magna hai MSU MSF desam KSA suk amadi MS ki apun maluf na hariba upgrade tawkraba lenga ki school mapan gi manung sana praja higher secondary school amadi khompat higher secondary school satri sinki Mairo luptar uni yengsin wasaluba matamda high school ani esigi phibam yamna sokna leram ki hani supali school asida oja masing yamna wana leramba higher secondary school am oibigi lefam thokpasing wana leramba school subject ki laboratory lab ta laigadaba equipment amata leramdaba madi oja sin school adu yamna wana hotna hori high school sing asida oja neklaga wairaga mairo sing bu takpi tambiba luptaruki mairo lumna thingnarki Manhai iram da masida sanariba modern education system loinana lairiba lenga ki mairoi singa sibu lairiba leibak lehau siga sunadre hena mapung pa pasana ga da mong da leibak ki lenga loi oiribi singa sembi ga da bani han spali ato papa madana uyumpok GP gi pradhan boycott toragani development committee State land bu pata tana bami yoi kharana hotnarakoda no objection certificate piramba uyumpo GP gi pradhan social boycott tawna bami yam gi mifamna warep lawre haina kaibi khulen development committee na phongdorakli development committee sigi president M moirang ningthawna thadorak pasirol hai Imphal East district ki manungsanba kaibi khulen village number 22 sheet number 1 da leiba
ꯗꯛ ꯅꯝꯕꯔ 98 ꯑꯃꯗꯤ 99 ꯑꯣꯏꯕ ꯏꯁꯇꯦꯠ ꯂꯦꯟꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯅꯔꯣꯟꯅ ꯄꯇꯥ ꯇꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯇꯥꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯤꯒꯠꯂꯨꯕꯗ ꯎꯌꯨꯝꯄꯣꯛ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟꯅ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ NOC ꯄꯤꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ NOC ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯄꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯅꯕ ꯍꯥꯏꯖꯕꯗ ꯄꯤꯈ꯭ꯔꯕꯗꯤ ꯄꯤꯈ꯭ꯔꯦ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯁꯇꯦꯠ ꯂꯦꯟꯗ ꯄꯇꯥ ꯇꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝ ꯑꯃ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗꯁꯨ ꯄ꯭ꯔꯙꯥꯟ ꯃꯁꯥ ꯂꯥꯛꯇꯨꯅ NOCꯒꯤ ꯋꯥꯐꯝ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯕꯗ ꯂꯥꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯀꯩꯕꯤ ꯈꯨꯂꯦꯟꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯏꯁꯇꯦꯠ ꯂꯦꯟꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯄꯇꯥ ꯄꯤꯕꯤꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯆꯦ ꯈꯔꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯛ ꯁꯤꯊꯥ ꯄꯤꯔꯦ, ꯑꯦꯂꯣꯠꯃꯦꯟꯠꯒꯤ ꯊꯧꯁꯤꯜ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯈꯟꯅꯈꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯠꯇꯅ ꯑꯦꯂꯣꯠꯃꯦꯟꯠꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯅꯕ ꯑꯃꯗꯤ ꯍꯥꯟꯅ ꯗꯛ ꯁꯤꯊꯥ ꯄꯤꯔꯝꯂꯕꯁꯨ ꯀꯥꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯍꯥꯏꯖꯕ ꯍꯥꯏꯅꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯎꯁꯤ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ꯫ ꯀꯣꯔꯠꯁꯤꯡꯗ ꯀꯦꯁ ꯃꯤꯂꯤꯌꯟ 90, ꯍꯥꯏ ꯀꯣꯔꯠꯁꯤꯡꯗ ꯁꯤꯚꯤꯜ ꯀꯦꯁ ꯃꯤꯂꯤꯌꯟ 4.2, ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯤꯂꯤꯌꯟ 1.6 ꯄꯦꯟꯗꯤꯡ ꯂꯩꯔꯤ꯫ AG ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯟꯇꯣꯔꯅꯤ ꯖꯦꯅꯔꯦꯜ KK ꯕꯦꯅꯨꯒꯣꯄꯥꯜꯅ ꯉꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏ ꯀꯣꯔꯠꯁꯤꯡꯒꯤ ꯆꯤꯐ ꯖꯁꯇꯤꯁꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇ꯭ꯔꯥꯌꯦꯜ ꯀꯣꯔꯠꯁꯤꯡꯗ ꯀꯦꯁ ꯃꯤꯂꯤꯌꯟ 90, ꯍꯥꯏ ꯀꯣꯔꯠꯁꯤꯡꯗ ꯀꯦꯁ ꯃꯤꯂꯤꯌꯟ 4.2 ꯑꯃꯁꯨꯡ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯃꯤꯂꯤꯌꯟ 1.6 ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯜꯂꯒ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯖꯁꯇꯤꯁ NV ꯔꯥꯃꯥꯅ, ꯖꯁꯇꯤꯁ UU ꯂꯂꯤꯠ, ꯖꯁꯇꯤꯁ M ꯈꯟꯋꯤꯜꯀꯔ, ꯌꯨꯅꯤꯌꯟ ꯂꯣ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯔ ꯃꯦꯍꯇꯥ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ KK ꯕꯦꯅꯨꯒꯣꯄꯥꯜꯅ ꯑꯗꯨꯉꯩ ꯀꯨꯝꯖꯥ ꯏꯪ 1993ꯀꯤ ꯃꯥꯔꯆ 19 ꯃꯇꯝ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯚꯒꯕꯇꯤꯅ ꯇꯥꯏꯝꯁ ꯃꯦꯒꯥꯖꯤꯟꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯣꯔꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯄꯋꯥꯔ ꯑꯗꯨꯒ ꯂꯣꯏꯅꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟ ꯊꯨꯡꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯡꯗꯣꯛꯇꯅ ꯇꯦꯟꯁꯤꯜꯍꯜꯂꯒ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯖꯁꯇꯤꯁ ꯗꯤꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯗ ꯀꯦꯁꯁꯤꯡ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯑꯃꯁꯨꯡ ꯋꯥꯌꯦꯜꯁꯪꯁꯤꯡꯗ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯐꯝꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯆꯥ ꯈꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯃꯥꯡꯖꯤꯜ ꯊꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯖꯨꯗꯤꯁꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯇꯦꯡ ꯑꯣꯏꯔꯗꯨꯅ ꯀꯦꯁ ꯀꯌꯥꯃꯨꯛ ꯄꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯈꯤ꯫ ꯄꯦꯟꯗꯤꯡ ꯀꯦꯁꯁꯤꯡꯒꯤ ꯗꯦꯇꯥ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯒꯁꯨ ꯀꯣꯔꯠꯁꯤꯡꯗ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯀꯦꯁ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯗꯤ ꯊꯥꯖꯕ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯔꯥꯟꯕ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯁꯥꯔꯝꯕꯒꯤ ꯋꯥꯊꯣꯛ ꯚꯤꯖꯤꯂꯦꯟꯁꯅ ꯐꯥꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃ, ꯔꯥꯏꯐꯜꯃꯦꯟ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕ꯭ꯂꯣꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔ BDO ꯏꯝꯐꯥꯜ ꯏꯁ 1 ꯕ꯭ꯂꯣꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯧꯒꯨꯝꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ AMG ꯅꯔꯦꯒꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯑꯁꯦꯡꯕ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯕꯁꯤꯡ ꯈꯪꯍꯜꯂꯝꯗꯅ ꯁꯥꯁꯤꯟꯅꯕ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯑꯃꯁꯨꯡ ꯃꯜꯇꯤꯄꯜ ꯖꯣꯕ ꯀꯥꯔꯗꯁꯤꯡ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯚꯤꯖꯤꯂꯦꯟꯁ ꯑꯦꯟड ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯒꯠꯈꯤꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯃ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯔꯥꯏꯐꯜꯃꯦꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯣꯔꯠꯅ ꯃꯊꯪ ꯊꯥꯒꯤ 12 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯎꯔꯤꯄꯣꯛ ꯆꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯀꯔꯞꯁꯟ ꯑꯦꯛ ꯏꯝꯐꯥꯜ ꯏꯁ RK ꯃꯦꯝꯆꯥꯒꯤ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯧꯎꯝꯕꯝ GPꯒꯤ ꯃꯅꯨꯡ ꯆꯟꯕ ꯚꯤꯂꯦꯖ ꯅꯝꯕꯔ 1ꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯀꯣꯏꯖꯝ ꯁꯨꯟꯗꯔ, ꯆꯌꯦꯡꯈꯩ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ K ꯏꯕꯣꯆꯥ, ꯁꯧꯎꯝꯕꯝ ꯊꯣꯡꯈꯣꯛ ꯃꯩꯇꯩ, GPSCꯒꯤ ꯁꯧꯎꯝꯕꯝ ꯚꯤꯂꯦꯖ ꯅꯝꯕꯔ 2ꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯀꯥꯃꯩ ꯔꯥꯖꯅꯤ, ꯀꯕꯨꯏꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯃꯩ ꯒꯥꯏꯗꯣꯟꯆꯨꯡ, ꯆꯍꯤ 95 ꯑꯄꯣꯛꯄ K ꯃꯣꯟꯊꯒꯥ, ꯁꯧꯎꯝꯕꯝ ꯀꯕꯨꯏ ꯈꯨꯟꯖꯥꯎ ꯑꯃꯁꯨꯡ ꯁꯧꯎꯝꯕꯝ ꯚꯤꯂꯦꯖ ꯅꯝꯕꯔ 5ꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯤ ꯂꯩꯁ꯭ꯔꯃꯪꯕꯤ ꯁꯣꯕꯤꯇꯥ, ꯂꯩꯃꯒꯤ
Manipur Police Department Riflemen oidana Pangai Manipur Police Training College da posting ladiba Wapureba Lashram Mitay ngamba Mitay say kuntraga taruk apokpo el Syam Mitay Yorbung Kunauni Hainasu Paus na Fondorakli Makoy Ohombo Vigilance and Anti-Corruption Police Station na Pangkiwa MG Narega Sasinaba Masum multiples of job cards in same Sabdanatana, Tuan bank accounts and Hangdokle have a report, Yum Pamoiduna, police station, Asina, December Kungataret English and Kunga Matwidi Sataraki inquiry reporter, Tasigi Kungatarukta Samitaraki, reporter Sida, Saumbu ZP Gioina, Sasinava job card, Taragomdoyamas, multiple job card, Humpugumdo Masakangdopangam Kiari, inquiry report. Pikhalakwaga Thasigi Kungatarukta Police Station Sina Prevention of Corruption Act Section 13 Clause 2 Amasum 13 Clause 1 Clause A Amadi Indian Penal Code ki Section 420 120 B gi makada case ma register tawduna lokot ki hari loinana ngasi jail thasing khraba mi ahumasi Thasigi Kungatareta Police Station asigi additional SP ahum yawa team amana fagat kibani hari hanasu paus na fongdorakli Inquiry sigi report matung ina ward member kamai Rajani Kabui gi mapureba kamai gaidun sungna multiple job card tara semna mathena keduga ward member koijam sundarna tungan ba bank account singa samnaba NGNREGAs ki sasinaba job card tare semna mathena ki loinen rifleman laishra meeting ama mitaina maki ward member oidibi loina biga loinana multiple job card tara gatruk semjen sajilama thena kibani hadi Atopa Pamadana Isting Energy Drink Takluba nga Malakanakre, Sample Locale Food Safety Laboratory the Sanging Toragani Razo, Haryanagi, Gurugang the Leba, Barun, Befresh Limited na Savaduga, PepsiCo Indians Holding Limited na Market over Isting Energy Drink Takluba say Taragatrek Nairabanopa Masama Lekanakre Hari. Pausi na pamba paugi matung ina Nupa Masadu Impal Iski, Moirang Kampu, Sajep awang lakai digi soibam Digbijoy say taragatre apopo es sanayamani. Hariba cold drink natragan energy drink adu mak nangarang ayuk pung tararum tabada maki manang Nupa maga takibani. Madugi matung ngasiyuk pung tare makairam tarakpada oba allergy tauba masum haksangi mafung kayada matang pongkalakki leong ulakpadagi kutakta Jawaharlal Nehru Institute of Medical Science Jenims ta pukatuna lekanaki. Adu manima maki manang Nupa adudadi leong amata utpalaiti hari. Maki Pibam Kudong Tinga Oidre Haina Dr. Singna Fongdorapadagi discharge Tokre Hadi. Hiramasiki Matanga Health and Family Welfare Director Kera Zona Fongdorakivida, Angang Aduno Hadibi Energy Drink Adu Moirang Kampu, Saja Awang Lakai Leba, Lokrapam Binodini, Mapurebe El Inau Kobi Amagitukanigi Laiduna Takibani. Makatana Health Department Sinduna Food Safety Department Official Singna Mapamadura Satuni Ying Silure. Laikai the Pamba Apikut Dukan Aduna. Lamlong Bazar Leba MS Boy Store Digi Laiduna Isting Energy Drink adu yon mani haiba khangmangki amasum Barun Beverage Limited na saba Isting Energy Drink adu da Kepin sang wang yawgi kutam lai hairiba Isting bottle adu da company gi trademark saba gi matam expiry date amadi base number sapsan yawi hairiba cold drink adu thakluba Andhra Pradesh gi angama mamangsai gi me thada laikhidabi gi wathok amasu laikhibani Marang Kampu dagi Kudong Tiba Nanglabanga Duna Taklubi Isting Energy Drink Adugi Bottle Lokale Ningtina Sangyeng Tautuna Haksang Sokningai Oibra Haibadisu Kangdoknaba Honagani Kurai Lamlong Bazar Leba MS Boy Store Amasum Binodinigi Dukanda Leramba Isting Bottle Singsu Kongwatuna Tamkre Loinana Food Safety Laboratory da Thaduna Sangyeng Toragani Hanes Fungdorakli India ki oina su cold drink adu thaklubada khudong thiba nangkhibagi paw leibana Food Safety Authority na Isting puthoklibi company du gi matakta thigatpagi thabak chu chatakhiba lekre paw sigi matungin Isting Energy drink adu da caffeine milligram 72 yauri loinana Angang miron bi khumjing bi nupi amadi caffeine da allergy tawganba miyoi singna thaktana ba warning stai hairiba cold drink asi Angang singna thakpa matamdadi thoidona kana ba lekte Isting Energy drinking samples in Lokotuna Antanat Food Safety Department gi inspector na company du gi matak loge ba thabak
ꯄꯥꯏꯈꯠꯄꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛꯇ ꯂꯩꯔꯕꯗꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯃꯈꯜ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛ ꯑꯗꯨ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯊꯛꯅꯕ ꯔꯤꯀꯃꯦꯟ ꯇꯧꯕꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ